एप्रिल थासिदा ngasi sahi sama kunthra marigi mamangda thokiba Anglo Manipuri lanjaw lising machanipan marputara mathoibo nahongna na ningsingnari lanjaw sida Manipur gi ningtama mangkhiduna kanglada maningtamna pairamba pakhangbagi pafal yekpa phiralbu kumja lising machanipan marputara mathoigi April gi tang kuntare ta chingthakiduna Britain gi Union Jack yekpa phiral singkat khiduna Manipur gi amam namit haibadu oiki Khokan panganba awalaibakna iramda masida hauja thengkhang kayarak landarakpana mapangan kanba laibak singa marup mapang oinaduna mateng iteng pangnabagi pandamda kumjale sing masatrit umpuni thoida British India government ka ihan hana sakhang maikhang nabagi khuyak pinaki Bharat pumba British na paisilaba matamduda ahan bamasung anishuba Anglo Burmese war da British mighty ki British na paishilaba Bharat amasung British na paishin mangamdriba Burma anigi marakta maning tamba Manipur na shambal oina khaduna laiba haibasi British India dadi shafarami ahum suba Anglo Burmese war da British na Burma bu khudum challaba matung dadi Manipur na Bharat amasung Burma anigi marakta shambal oiduna laibadu British na pamlaktari shambal sidoktuna Manipur bu makhoina loi channanaba lalong silaki Tungi porambu sana uraba British lengakna makhoigi kananaba khaktada pandam thamlakki chahi taret chupna France amasung Britain lan thengnabada France ki ningthongna Burma gi ningthauda inchinduna Irawati Turel gi itin phamda laiba British singna khundaba factory mayam laiba Negiran ithatpu maine tumna thadok hanki British Sarkarna laman khumninglabasu geographically laman khumnaba sanction pham leiramdabadu Burma khudum challaba matung Manipur busu makhoigi khubam nungda thamlabadi Manipur phauduna sanction bu yaragani amasung Chinese singa lalol itik tawbada Manipur da panpham oiba yaragani haibasi British na kupna hotuna khanglabani British ki launchatti ahan bada marup sanaba awaimal pidana lamniba lalonpot thamjinba amasung ngak senaba sipai thamjinba galoinana marup mapangi marumda asengba yengduna mateng pangsinba amasung lengak londa khut thingjinduna loi chanaba honaba ashini Manipur na sahi taret khuntaktuna Burma gi makhutta taadun leirabada Gambir Singh amadi Nar Singh anina British ka khusamnaduna kumjal singh masanipan kunmarida Manipur levi shamduna awasing butan thokki Adudageshu British na Manipur bu makhoina nauna semblaibak amagumna khanduna Gambir Singh masa khanghandana kiampok lamjawbu Burma da matam kaktana sandok lamba asida sunatana British ki East India Company gi Supreme Council na mathau tadabada ahenba sading tawre haiduna Manipur levy da piramba matengsu kumjali singh masanipan kunthra manga dagi lepki nungdana makhoigi lalol itekta khudong chanaba pandana Manipur gi wabi basaduna Captain George Gordon bu ahan bu oina Manipur gi political agent oina thamjilakhi marup mapang oibagi khudong chaba lawduna Manipur gi lengaklonda khut thingjin ba sohorakhi kumjali singh masanipan marputara gi September thada ningthau kolda nakpak tanarakpada ason ningthau Surasandrana British India da chanchinduna mateng nirubadagi British na khudong chaba ngaijarakpa tanja du phangki Manipur gi nungda thokliba wathok tu munna khangdoklaga loi chananabagi damak aron balalong sing taktuna Assam gi Chief Commissioner Mr Quinton bu British India gi Viceroy na Manipur da kumjale singh masanipan marputara mathoi gi March thada tharaki Manipur bu loi chanbada ayet papirakadaba Jubraj Tikendrajit bu ahan bada phaduna loi thadokkinabagi damak Mr Quinton na lalong kaya chatharakpagi aroiba lalong oina kumjale singh masanipan marputara mathoi gi March ki tang kunmarida Manipur gi sana konung kanglada hural lalong da landa sinbada Manipur na chawna mai paktuna British officer manga Manipur gi military court na wayenduna sangling mana manga kaktuna hatki amasung Anglo Manipuri lanjaw gi maru hunki Manipur gi ningthau Kulasandrana British India gi mathakta lan tawre haina kumjale singh masanipan marputara mathoi gi March ki tang kun manga da lauthokki British ki officer manga hatki bagi laman khumlak poina March ki tang kun thra mathoi kumjale singh masanipan marputara mathoi da British India government na Manipur gi mathakta lan tawre haina lauthoktuna Manipur da maikai ahum dagi landarakhi Lanjaw aduda British na lan ngam khiduna Manipur gi puari da thamoi shokpa thodok oiduna ngasi phawbu leirakli April thana lakpasida lanjaw aduda maraiba kidamak lanthengnaramba sakhanglaba ipa ipu sing kharadadi lengakna miyamna haikat laikat tamnari aduga ngasi phawbuning sing bidana leiriba khongjom lanpham gi huirem laisang hijam leifon poila ningthauba kut khongjomba nongchup lanpham gi major tamna laishaba khamba athokpam lanpham da top kapkiba ibudong narengba
Maisnam Kairungba Madi, Lanfam Singi Asok Apanbu Haktingana Laying Kiba, Laisraba Tabung Manas Chingba, Ipa Ipu Kaya Singamadi, Sakangdana Ladiba, Manipurgi Lanmi Singdugi Tawai Singdubudi, April Tha Sida, Ningsing Biraroidra Haibagi Wahang Asishu, Hangbayai. Malemgi Oina, Maribak Ningba Mapama Posing Tidoktuna, Awang Mutakti Kai Kumnabo Unaraklaba Matam Sida, Tenglaba Sutengna, Kumja Lising Tarani Pandagidi, Justice Committee on Anglo-Manipuri War 1891, Martyrs and Freedom Fighters of Kanglaipak Manipurna, Lanjau Asida Yaukiba, Ipa Ipu Kayagi, Mutkraba Kongul, Liklam Handuna Tiduna, Mia Mangda Puthoroktuna, Haikat Lekat Tambagi Thorom Sing Pangtor Kliba Shisu, Yamna Paba Kongtangni, Iram Damgi Shautok Shaningaini.